nupi angang bawa hatoga torenda barak torella thadara bawa terrorist ke thawong bawa tathara bawa da adugul ba terrorist ne haidana lakthok panganda ba nakhoi ge ason maduna ngachede manipur laingap jalairiba amadi punamak singa se nakhoi loktunaraga manipur ta khunda laita duna lairiba yelawai purpu muthana ba honari ba che khodak tagi lepi magandro we lemerol punba maira paibi amagi yam panana betuli hunda pareng hunda paisatsi koi gari sing tang khodak tarake tang sai tang sambi ho to koi marak ta ta to adugum laba ngasigi rili asi amuk sinjamani ngasigi rili asi akoina amtang hana hajarake manipur apun badagi manipur dalai ba purok macam kana na basin ba india ge lama manipur dalai ba purok macam kana na basin ba india ge lama manipur dalai ba purok macam kana na basin ba india ge lama manipur apun badagi apas pa manipur pun badagi apas pa manipur pun badagi apas pa Manipur lagi pun Manipur pun badagi apa? Manipur mutapa? Manipur mutapa? Manipur mutapa? Manipur mutapa? Waro biro haina khanjai koi ngasi nupi kunai amati phukamba Sariba koigi Miyamgi oiba khongsan asi ngasengna koi ngasi mak Manipur da tawreiba nupi angang yauna pha duna makoi kusalaba matungda aka hatokiduna torende hekta langtharpa akoi karam krai da lairibano akoi sibu ngak pa senana bagi damakta akoi gi property kaya mama ngak senana bagi damakta asi India lenga na thabile aiba asigi asibu ba central forcing asina ngapi bagi mohta akoi da onjalaga adugumba na ko terrorist ta mateng pangsilaga makoina atamna na akoi bo Hatpa punba mati makoi di mamangda hadana pugraba matungda nupi angangsing yamna minungsi haidana hatorokpa khotorokpa aduga adutegi lisang chitna akoina tanduna dana aba Manipur da apaspa lokho haiduna akoina pongjang kaya chanchangraba thawaina pontha kaya jo apaspa gi gidamakta lokuna na gidamakta tawaina pontha kaya pigraba phawbada ngachigi lairiba India lengangna madugi ona tainabada Manipur da amukhana apaspa thamjilaptuna akoi sibu makoina hana dagi hana otuna adumak lapagu makha sathaduna aduma potna na bagi damakta makoina sem tharakna adugum laba police station segment tarukta amona apaspa thamjilakpa achugum laba mayam singa se pendabadagi akoi ngasigi akoi gi Thoubal district da imaibel mayam amati akoi gi club amasung satra student union sing punjalaga akoi maramdi ngasi akoi chachari bacha khunai kanba punba mera pabilu nupi khunai amati MSME Thoubal district amasung atuko Thoubal district la punjalaga asikum laba khongjang achi akoi chanjin dabane mado akoi tasengna ngasi India lengangna akoi Manipur da laiminari ba puruk masenbo nungsinna da nabagi damakta nakal amada tungsilaga insilaga akoi masem khana halaga akoi masem hatung nana nabatsen bagi policy che India lengana khodak tagi lepio mado kai
ꯀꯔꯤꯒꯨꯝꯕ ꯂꯦꯞꯄꯛꯇꯗꯅ ꯃꯈꯥ ꯁꯥꯡꯅ ꯑꯗꯨꯃꯛ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯑꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯧꯁꯤꯟꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯗꯨ ꯅꯤꯡꯁꯤꯡꯕꯤꯔꯒ ꯃꯅꯤꯄꯨꯔ ꯃꯔꯣꯟꯗꯣꯝ ꯂꯦꯞꯆꯔꯝꯕ ꯃꯅꯤꯄꯨꯔ ꯑꯃ ꯅꯈꯣꯏꯒꯤ ꯃꯈꯥ ꯄꯣꯜꯍꯜꯂꯒ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯑꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯌꯥꯔꯛꯑꯔꯣꯏ ꯉꯁꯤꯗꯤ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯨꯔꯨꯞ 35ꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇꯗ ꯑꯌꯦꯠꯄ ꯄꯤꯗꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯤꯁꯥꯡ ꯆꯤꯟꯅ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯈꯟꯗꯅ ꯂꯥꯛꯇꯅ ꯑꯩꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯑꯗꯨꯃꯛ ꯎꯠꯇꯅ ꯂꯥꯛꯄꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯅꯥꯀꯟ ꯇꯨꯡꯁꯤꯜꯂꯒ ꯇꯧꯕꯤꯕ ꯍꯥꯏꯕꯁꯦ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯌꯣ ꯂꯦꯞꯄꯤꯗꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯍꯧꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯈꯣꯏꯅ ꯃꯨꯟꯗꯅ ꯂꯧꯈꯤꯕ ꯅꯤꯡꯇꯝꯕꯁꯤ ꯅꯈꯣꯏꯗꯒꯤ ꯃꯨꯟꯗꯅ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯂꯝꯕꯤꯗꯣ ꯌꯧꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯕꯤꯌꯣ ꯍꯥꯏꯗꯅ ꯉꯁꯤ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯆꯠꯆꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕ ꯈꯣꯡꯖꯪ ꯑꯣꯏꯗꯨꯅ ꯂꯥꯟ ꯈꯥꯝꯕꯤꯗꯨꯅ ꯂꯥꯟ ꯈꯥꯝꯕ ꯍꯥꯏꯕꯁꯦ ꯅꯥꯀꯜ ꯑꯃꯗ ꯇꯣꯡꯁꯤꯜꯂꯒ ꯂꯥꯟ ꯈꯥꯝꯒꯗꯕ ꯅꯠꯇꯦ ꯅꯥꯀꯜ ꯑꯅꯤꯃꯛ ꯈꯟꯅꯔꯒꯗꯤ ꯃꯌꯥꯏꯗ ꯂꯩꯔꯒ ꯅꯨꯃꯤꯠ 5ꯅꯤꯗ ꯂꯥꯟ ꯈꯥꯝꯕ ꯌꯥꯕ ꯃꯑꯣꯡꯁꯦ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯨꯛ ꯀꯥꯞꯄꯅꯣ ꯑꯃꯨꯛ ꯀꯥꯞꯍꯟꯗꯕ ꯑꯃꯨꯛ ꯀꯥꯞꯄꯣ ꯍꯥꯏꯗꯅ ꯑꯃꯨꯛ ꯀꯥꯞꯍꯟꯕ ꯏꯟꯗꯤꯌా ꯂꯩꯉꯥꯛꯅꯁꯨ ꯃꯁꯤ ꯐꯣꯔꯦꯅꯔ ꯀꯥꯡꯕꯨꯅ ꯂꯥꯟ ꯇꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯅꯁꯥꯅꯁꯨ ꯈꯪꯉꯕ ꯑꯗꯨꯒ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯗꯅ ꯕꯣꯝ ꯊꯥꯗꯗꯅ ꯃꯤꯆꯝ ꯀꯌꯥ ꯍꯥꯠꯂ ꯐꯥꯎꯕ ꯅꯈꯣꯏꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕꯁꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯁꯨ ꯑꯃꯣꯔ ꯅꯠꯇꯦ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕ ꯃꯈꯨꯠ ꯆꯟꯗꯨꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕ ꯍꯥꯠꯇꯣꯛꯑꯒ ꯇꯨꯔꯦꯟꯗ ꯕꯔꯥꯛ ꯇꯨꯔꯦꯟꯗ ꯊꯥꯗꯔ ꯐꯥꯎꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯐꯥꯎꯕ ꯆꯠꯊꯔ ꯐꯥꯎꯕꯗ ꯑꯗꯨꯒꯨꯝꯂꯕ ꯇꯦꯔꯣꯔꯤꯁꯅꯦ ꯍꯥꯏꯗꯅ ꯂꯥꯎꯊꯣꯛꯄ ꯉꯝꯗꯕ ꯅꯈꯣꯏꯒꯤ ꯑꯁꯣꯟꯕꯗꯨꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯂꯩꯔꯤꯕ ꯑꯃꯗꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯅꯈꯣꯏ ꯂꯧꯊꯣꯛꯅꯔꯒ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯌꯦꯜꯍꯧꯉꯩ ꯐꯨꯔꯨꯞꯄꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯉꯁꯤ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕꯅꯦ ꯀꯔꯤꯒꯨꯝꯕ ꯂꯦꯞꯇꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯅꯈꯣꯏꯅ ꯅꯝꯗꯅ ꯃꯨꯟꯗꯅ ꯂꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇꯒꯤ ꯅꯝꯗꯅ ꯃꯨꯟꯗꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯚꯥꯞ ꯇꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯊꯝꯖꯔꯤ